Salaigi Samerjit amadi ningthau sanajaoba Salai Holding Private Limited ki Smart Society ki lusingbo oiramba Narengbam Samerjit na misen oina lot khibadagi investor singi punsida saun awaba mayoknare Salai Smart Society ki investor lising kun lomda namthak tawduna misen oikraba Samerjit na miyamda yamna wangba thaki Manipur ning tamlei haina khanghai khangjinna lauthorakhiba aduna yamna investor singi pukning wakhal amadi awaba sing kokhan bangamloi Samerjit na ningtambagi mingda misen oibagi muhuta investor singdagi khongkathiba senpham sing matam sana handokna bo hotnabada afapa khongthang oigani Samerjit na misen oina lotkhiba matamda investor singi sel amata puba laite haiba amadi salai gi hausik lairiba board of director gi members singi makaidagi su investor singi sel amata manghaloi haina thajaba pikhiba adu ngakna satnaba honafam thoi Salaina miyambu ngahak ki oiba launam wohaida khoisaunaraba investor singi pukning kyam kuina phathaba ngamgadoribage board ki members singna investor miyamdagi kaidongaida nanthokuna sen mangamloi investor lising kulongi lupa kor kyagi sanfam sing manghaloi hairiba asi karigumba ngamdaba thoklabadi kari phibam oirakadagi haibadu khangna makhoigi wakhal pukning laita hanaba hotnabana punamaki afaba oigani Smart Society Salai gi lusingba misen oikraba Samerjitna laibak miyam gi yaifanaba gidamak thamoi sengna khanba oirabadi investor oiba angang masagi mawongda palekpham khangdraba thawdok sing satafam thokte loinana miyamna yaroidaba amadi mai pakpasu ngamloidaba babna dalan saduna suhi sapu thugaiba amadi phudita mangjok songbagi thawong tawroidabani Wakhal mapung phadaba asanba miyeng uba ngamdaba London da senduna Manipur ning tamla haina lauthorakhiba adu kadai phabu mai pakpa ngamgani khanbadagino Samerjit na set na thasaba thamliba Manipur gi ningthauni hairiba laisemba sanajaoba RSS amadi BJP gi wakhalonda aset pathajaba thambadagi party asigi Rajya Sabha gi mirep oinaba lauthokhre Manipur gi oina sit amakhak leiba Rajya Sabha mikhal gi damak mirep se thajinkhre Ningthau laisemba sanajaobana BJP gi Rajya Sabha gi mirep oiningliba amadi oinanaba honaragliba asi khanghai haijinda lauthokhiba Manipur ningtamle haibadugi maya kumhanaba awang wathaki politics ni phibam asi oirakani haibadu fawba khangdaba usulna haujikti ningthau laisemba amadi Samerjit na miyamda namthak tawbni haina pendabagi khulaw lairakli adongai Asiatic sovereign country oirakhiba kanglaipak Manipur ningthau panba leba ama oirammi haibigi khongul muthatnaba thamlakhiba ningthaugi khongthang asi aroiba amasum anisuba major agreement gi firepni masi matau kramna karigidamak amadi kanana ohelakhibano haiba tarabadi Manipur ningtamne lauthokhiba Salaigi Samerjit ohelakhibani haibada haimanba thokloi ningthau laisemba sanajaobana mapa mapusingi ningtama ngaklamkhiba adugi khubam manghandanaba mamingtagi oiba ningthaugi thodang lawrakhibani Indian laingakna Manipur gi sanglaba maning tamba laiba oirakhibagi ikai khumnaba utladuna phurup asigi nat ki satnabi culture gi thodang sing ningthauda sinnaduna laithau thoram sing gi lusingba oirakhiba adu ngoinaramlaga BJP gi oiba politics ta laiming lowbata natana Rajya Sabha gi mirep oinaba nomination tawrokhiba asigi nunggi oiba wan thok karino haibidu miyamna nainafam thoi Smart Society Salai mission oikraba Samerjit na khanthaba ngamdaba mongda Manipur ningtamla haina laukthokpada utkhiba thawna adugumna naramdamda halaktuna miyamda jangjabaga iroinana nakna khomjin khiba investor singi senpham sing handoknaba hotnarabadi nakpu miyamna ngakpirakani thajai loinana nakna miyamgi yaifanaba hotnagi khanjaba punamak mai pakpa ngamnaba hotnabana achumba khongthang oigani Manipur gi miyam punamak nationalism gi mairina mais itlaba ngaktani nationalism amadi ningtambagi namada miyoi amattana miyamda namthak tawroidabani Salaigi Samerjit amadi ningthau anigi politics karino haibidu miyamna yengba tari haina phongdorakli